Youth Amateur Welfare Association Yawa Singzamai Leisang Them Leikai na sinduna ngasidagi mathang thagi 12 fauba chathagadaba anirak suba Winter Chepakta Crowd Coaching Camp ngase Mahut Minister Yumnam Khemchandna haunabi matung inna hongdokre Singzamai Leisang Them Leikai da leiba Yawagi Indoor Stadium da pangthokiba coaching camp hongdokpagi thawramaduda Mahut Minister Yumnam Khemchan Yawagi President Leisang Them Upendra amade Imphal Municipal Corporation ki Mayor Leisangbam Lokeshona mathangsinna Chief Guest President amade Guest of Honor oina saruk yakhe nupa macha humputara taret amade nupi macha nifumanga punna sanaroi chamaga kungani thoina saruk yaduna chathagadaba coaching camp hawdokpagi thawram maduga mari leindana Mahut Minister Yumnam Khemchana hai Hawjik lamdam asida oiriba charangnabagi phibam marak asida lamdam asigi sanaroi singna honaba leptana lamdam asigi mai purakliba ase yamna singthanigai ne lamdam asigi sanaroi sing chawkhatnaba honabada legai gi club amade association na honariba ase thagatle sanaroi singna mapa lamdamda national championship na chingba saruk yanaba chatpada honabada thengnariba sel thumgi awaba sing ase mahaksu khange asigumba awaba sing ase mahaki AC ki manungda leiba sanaroi singna thengnarakpa madamda mahaki maikaidagi pangba yapa mateng sing pangle mahairoi singi winter vacation matamda haurakliba naha singda sanabagi inot ama pinaba yawana sepak takraw ki coaching camp ama selilang liba ase afaba khongthangni haina mahakna makha takhe Tuan club sing association sing individual sing mayam punna encourage obi ngasi maksu silbi riba pagi winter coaching si pagi ayamba isa sing isu sing hai tai winter session off leiba matam sida suti leiba matam sida sanaba amada engage obi bagi wakal thada biramdana pagi sebak ta kongsibu hena fajanaba performance fajanaba hona bi sei thaga chaningi loinana pagi sana roi singna performance sana amna pirasu pagi national maruina national championship kumba chatpa matam da awa kya su mai unai maramdi makhagi lambi sida chatpa ya da banina sarkar na fight ki paisadi kai da banina masida player singna yamna awa thengnaba so thengnai ado aigi level da gi koi kendra ga gang chatpa ko pai adum angamba mateng bangjai